ꯇꯞꯇꯥꯒꯤ ꯂꯣꯏꯅꯕꯤ ꯂꯣꯏꯅꯅ ꯏꯆꯥꯁꯤꯡꯒꯤ ꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤꯗꯤ ꯑꯣꯏꯅꯥꯝ ꯄ꯭ꯔꯇꯤꯃꯥ ꯁꯨꯡꯁꯨꯄꯥꯏꯗꯒꯤꯅꯤ꯫ ꯏꯆꯥ ꯃꯉꯥꯅꯤ꯫ ꯏꯆꯥꯅꯤ ꯍꯦꯟꯕ, ꯍꯦꯟꯕꯤ, ꯍꯦꯟꯅꯥꯎ, ꯍꯦꯟꯂꯤ, ꯍꯦꯟꯊꯣꯏ ꯃꯣꯏ ꯃꯉꯥꯅꯤ꯫ ꯇꯞꯇꯥꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯕꯤꯀꯣ? ꯑꯩ ꯊꯥꯕꯜ ꯆꯣꯡꯉꯛꯏ, ꯍꯩꯕ ꯆꯤꯡꯉꯤ꯫ ꯑꯩ ꯃꯗꯨ ꯆꯣꯡꯉꯕꯅꯤꯅ ꯍꯩꯕ ꯆꯤꯡꯉꯤ꯫ ꯑꯗꯣ ꯑꯦꯗꯤꯛꯇꯤ ꯑꯣꯏꯔꯛꯇꯦ꯫ ꯁꯤꯂꯣꯡꯗꯒ ꯆꯣꯡꯕ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯇꯨꯔꯗꯒ ꯁꯤꯂꯣꯡꯗꯒ ꯆꯣꯡꯈꯥꯏꯔꯤꯅꯤ꯫ ꯃꯤ ꯂꯩꯇꯦꯅ ꯆꯣꯡꯕ ꯑꯣꯏ ꯃꯥꯅꯦ ꯑꯗꯣ ꯐꯤ ꯄꯥꯏꯕꯒꯗ ꯑꯣꯏꯔꯛꯏꯗ ꯑꯗꯨꯝ ꯏꯀꯥꯏ ꯇꯧꯏ꯫ ꯇꯞꯇꯥꯁꯤ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯃꯤꯡ ꯑꯣꯏꯅ ꯀꯧꯕꯤꯔꯛꯀꯦ? ꯑꯍꯥꯟꯕꯗꯗꯤ ꯖꯦꯟꯇꯥ ꯍꯥꯏꯕꯁꯤ ꯏꯀꯧ ꯀꯧꯅꯔꯝꯗꯦ꯫ ꯑꯇꯥꯡ ꯍꯥꯏꯔꯝꯃꯦ ꯑꯩꯁꯦ ꯇꯥꯡꯅ ꯐꯪꯕꯅꯦ ꯑꯩꯈꯣꯏ ꯇꯥꯡꯅ ꯄꯣꯛꯑꯦ ꯑꯩꯈꯣꯏ ꯇꯥꯡꯅ ꯌꯥꯎꯋꯦꯅ ꯑꯇꯥꯡꯕ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯟꯇꯥꯁꯨ ꯑꯗꯨꯝ ꯍꯥꯏ꯫ 1996ꯗꯒꯤꯗꯤ ꯍꯥꯏꯅꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯨꯡꯍꯥꯏꯕꯧꯅ ꯍꯥꯏꯈꯤꯗ꯭ꯔꯦ ꯇꯞꯇꯥ ꯍꯥꯏꯅ ꯍꯥꯏꯔ ꯆꯠꯈ꯭ꯔꯦ꯫ ꯇꯞꯇꯥꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯁꯤꯡꯒꯤꯡꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯊꯣꯟꯕꯤ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯁꯤꯡꯖꯨꯅꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯒ ꯁꯤꯡꯖꯨ ꯏꯁꯩ ꯍꯥꯏꯅ ꯍꯥꯏꯇꯥꯏ ꯑꯗꯨꯕꯨ ꯑꯗꯨꯃꯛꯇꯤ ꯍꯦꯛ ꯍꯥꯏꯕꯗꯁꯨ ꯍꯦꯛ ꯏꯀꯥꯏꯕꯅꯤꯅ ꯐ꯭ꯌꯨꯖꯟ ꯁꯤꯡꯒꯔ ꯊꯣꯛꯂꯛꯄꯗꯤ ꯐ꯭ꯌꯨꯖꯟ ꯁ꯭ꯇꯥꯏꯜꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯒ ꯁꯤꯡꯖꯨ ꯁ꯭ꯇꯥꯏꯜ ꯑꯗꯨ ꯇꯥꯔꯦ꯫ ꯇꯞꯇꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯁꯦ ꯃꯤ ꯑꯃꯕꯨ ꯆꯥꯛ ꯀꯧꯕ ꯂꯥꯛꯄꯤꯌꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯅ ꯆꯥꯛ ꯀꯧꯕꯗ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯊꯦꯜꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ꯫ ꯇꯞꯇꯥꯁꯤ ꯄꯣꯂꯤꯇꯤꯛꯁꯇꯒꯗꯤ ꯌꯥꯎꯕꯤꯅꯤꯡꯗꯦꯀꯣ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯣꯂꯤꯇꯤꯛꯁꯅꯦ ꯇꯧꯔꯤꯁꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯃꯣꯏ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯨꯗꯕꯒꯤ ꯋꯥꯅꯤ ꯃꯗꯨꯁꯨ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯏꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯨꯡꯈꯟ ꯈꯟꯗꯦꯗ ꯃꯗꯨꯒꯤ ꯑꯩ ꯃꯗꯨꯗꯒꯤꯗꯤ ꯂꯥꯞꯄꯤ꯫ ꯇꯞꯇꯥꯅ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏ ꯎꯕꯤ? ꯑꯩꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤ ꯃꯁꯤꯃꯨꯛ ꯐꯕꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯂꯩꯔꯝꯂꯔꯣꯏ ꯑꯩ ꯈꯜꯂꯦ ꯃꯁꯤ ꯂꯩꯔꯝꯃꯔꯣꯏꯗ ꯃꯁꯤꯗ ꯏꯪꯃꯜꯂꯤ ꯍꯥꯏꯕꯒꯁꯨ ꯁꯤꯗꯦ ꯃꯤꯁꯦ ꯁꯥꯃꯜꯂꯤ ꯍꯥꯏꯕꯒꯁꯨ ꯁꯤꯗꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯁꯨ ꯁꯤꯕꯒꯤ ꯄꯥꯎꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯕꯤꯍꯥꯔꯗꯗꯤ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 2 ꯄꯤꯕ ꯂꯥꯂꯨꯒꯤ ꯃꯇꯝꯗꯨꯗ ꯃꯤꯑꯣꯏ 8 ꯁꯤꯕꯒꯤ ꯄꯥꯎꯗꯤ ꯇꯥꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 15 ꯄꯤ ꯁꯤ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯅꯩ ꯂꯩꯔꯒ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯩꯄꯥꯛ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯣꯟꯕꯤꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯑꯦꯜꯕꯝ 1958 ꯑꯦꯜꯕꯝꯗꯨꯗ ꯑꯩꯅ ꯍꯥꯞꯆꯈꯤꯕ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯕ ꯏꯁꯩ ꯑꯃꯁꯨ ꯑꯩꯅ ꯍꯥꯞꯆꯤꯟꯖꯈꯤꯕꯅꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯝꯃꯨ ꯌꯥꯏ ꯅꯪꯕꯨ ꯑꯩ ꯀꯥꯎꯕꯗꯤ ꯀꯥꯎꯔꯦ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯁꯣꯏꯔꯁꯨ ꯃꯌꯥꯝ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯈꯔ ꯂꯥꯏꯔꯩꯄꯥꯛꯅꯦ ꯌꯦꯡꯉꯨ ꯂꯥꯏꯔꯩꯄꯥꯛꯅꯦ ꯌꯦꯡꯉꯨ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯈꯥꯏꯗꯕꯤ 나오고 북하디 마 라이라이빠 내 예누 레이테 난 군비 닝탐 갈레 카이드비 나오고 북하디 Kiri kay loy nai di ma di
ꯂꯧꯅꯤꯡꯗꯦꯅ ꯃꯆꯥꯁꯤꯡ ꯋꯥꯔꯧꯔꯤ ꯄꯤꯔꯤ ꯃꯈꯩ ꯂꯣꯏ ꯅꯥꯏꯗꯦ ꯏꯃꯥꯗꯤ ꯂꯧꯅꯤꯡꯗꯦꯅ ꯃꯆꯥꯁꯤꯡ ꯋꯥꯔꯧꯔꯤ ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯄꯣꯛꯂꯝꯕ ꯅꯔꯨꯝ ꯊꯨꯞꯂꯒ ꯍꯤꯡꯂꯤꯕ ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯄꯣꯛꯂꯝꯕ ꯅꯔꯨꯝ ꯊꯨꯞꯂꯒ ꯍꯤꯡꯂꯤꯕ ꯀꯇꯟ ꯁꯨꯔꯕ ꯅꯆꯥꯁꯤꯡ ꯑꯃꯤꯌꯥ ꯀꯥꯔꯁꯨ ꯁꯥꯎꯗꯕꯤ ꯅꯪ ꯀꯇꯟ ꯁꯨꯔꯕ ꯅꯆꯥꯁꯤꯡ ꯑꯃꯤꯌꯥ ꯀꯥꯔꯁꯨ ꯁꯥꯎꯗꯕꯤ ꯅꯪ ꯊꯤꯕꯣꯡ ꯃꯌꯥꯝ ꯊꯥꯛꯂꯤꯕꯤ ꯅꯪꯁꯦ ꯑꯄꯣꯛꯄꯤꯃꯛ ꯅꯠꯇ꯭ꯔꯁꯨ ꯏꯃꯥꯅꯤ ꯁ꯭ꯋꯥꯏ ꯈꯤꯇꯪ ꯊꯝꯖꯒꯦ ꯈꯔꯗꯤ ꯀꯥꯎꯔꯦ ꯆꯉꯥꯡꯒ ꯁꯪꯒꯣꯝ ꯆꯥꯒꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕꯤ ꯍꯥꯎꯕꯗꯤ ꯁꯪꯒꯣꯝꯅ ꯍꯦꯟꯕꯖꯥꯠꯅꯤ ꯁꯦ ꯂꯩꯇꯗꯅ ꯊꯛꯄꯅꯤꯗ ꯆꯉꯥꯡꯒꯤꯗꯁꯨ ꯄꯩꯁꯥꯗꯨ ꯀꯥꯟꯅ ꯄꯥꯏꯗꯦꯗ ꯐꯣꯝ ꯀ꯭ꯋꯥꯁꯤ ꯍꯤꯗꯥꯛ ꯃꯅꯥ ꯌꯥꯎꯔ ꯆꯥꯕꯤꯕꯒ ꯍꯤꯗꯥꯛ ꯃꯅꯥ ꯌꯥꯎꯗꯅ ꯆꯥꯕꯒꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕꯤ ꯍꯤꯗꯥꯛ ꯃꯅꯥꯁꯤ ꯁꯨꯝ ꯍꯩꯅꯈꯤꯕꯩꯔꯥ ꯐꯠꯇꯦꯗꯤ ꯈꯪꯉꯤꯅꯦ ꯑꯗ ꯍꯤꯗꯥꯛ ꯃꯅꯥꯁꯤ ꯍꯥꯞꯄꯤ ꯑꯗꯨꯝ ꯆꯥꯏ ꯊꯣꯏꯗꯣꯛꯅ ꯑꯩ ꯖꯔꯗꯥ ꯀ꯭ꯋꯥꯗꯤ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯄꯥꯝꯂꯨꯗꯦ ꯀꯣꯡ ꯀ꯭ꯋꯥꯁꯤꯗꯤ ꯏꯃꯥꯅ ꯌꯣꯟꯁꯨ ꯌꯣꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯥꯕꯁꯤ ꯑꯗꯨꯝ ꯁꯤ ꯃꯍꯥꯎ ꯑꯗꯨꯝ ꯈꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯖꯔꯗꯥ ꯍꯤꯗꯥꯛ ꯃꯅꯥꯁꯤ ꯍꯥꯞꯄꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯍꯥꯞꯇꯕꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯄꯥꯝꯈ꯭ꯔꯦ ꯇꯞꯇꯥꯒꯤ ꯐꯦꯚꯔꯦꯠ ꯀꯂꯔꯁꯤ ꯀꯔꯝꯕꯅꯣ ꯑꯩꯒꯤꯗꯤ ꯃꯇꯝ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯆꯦꯟꯖꯁꯦ ꯍꯦꯛ ꯍꯣꯡꯕ ꯅꯥꯏꯔꯛꯄꯒꯨꯝ ꯑꯩꯒꯤ ꯀꯂꯔꯁꯤꯁꯨ ꯍꯣꯡꯕ ꯑꯗꯨꯝ ꯅꯥꯏꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯉꯁꯤ ꯑꯉꯧꯕ ꯁꯦꯠꯈꯤꯕꯗꯣ ꯑꯁꯤ ꯁꯦꯠꯂꯤꯅ ꯍꯌꯦꯡꯁꯨ ꯑꯉꯧꯕ ꯁꯦꯠꯇꯦ ꯑꯇꯣꯞꯄ ꯀꯂꯔ ꯍꯣꯡꯕꯅꯤꯅ ꯑꯩꯒꯤ ꯁꯤꯅꯦ ꯍꯥꯏꯕ ꯇꯪꯗꯥꯝꯕ ꯀꯂꯔꯗꯣ ꯑꯩꯒꯤꯗꯤ ꯂꯩꯖꯗꯦ ꯑꯩ ꯁꯤꯗ ꯂꯩ ꯑꯩꯒꯤꯁꯤ ꯑꯣꯏ ꯇꯞꯇꯥ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯒꯩꯗꯤ ꯍꯩꯕꯤꯀꯣ ꯑꯝꯇꯪ ꯅꯣꯏ ꯇꯦꯁ ꯇꯧꯔ ꯈꯪꯉꯤ ꯅꯣꯡꯃ ꯎꯇꯤ ꯀꯩꯀꯥꯁꯤꯗꯤ ꯚꯥꯏ ꯁꯣꯏꯗ ꯄꯨ ꯂꯥꯛꯑꯣ ꯌꯦꯡꯁꯤꯗ ꯌꯦꯡꯉꯨꯅꯦ ꯁꯦꯊꯒꯦ ꯄꯥꯝꯖꯔꯨꯕꯒꯤꯅꯤꯗ ꯁꯨꯝ ꯑꯩ ꯍꯣꯕꯤꯗ ꯑꯦꯗꯤꯛ ꯑꯣꯏꯁꯤꯟꯕꯩ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯗꯨꯝ ꯇꯞꯇꯥꯒꯤ ꯐꯦꯚꯔꯦꯠ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯂꯩꯕꯤꯀꯣ ꯐꯦꯚꯔꯦꯠ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯦ ꯑꯩꯒꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯦꯡꯉꯝ ꯀꯥꯃꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯤꯠ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯥꯡꯇ ꯑꯩꯈꯣꯏ ꯁꯣꯔꯤ ꯁꯦꯟꯖꯝ ꯀꯣꯀꯣꯕꯤ ꯁꯤꯁꯤ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥꯅ ꯑꯣꯏꯔꯦꯅ ꯑꯩ ꯏꯆꯥꯅꯨꯄꯥ LK ꯍꯦꯟꯕꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟꯁꯤꯗꯤ ꯃꯍꯥꯛꯅ ꯑꯣꯏ ꯇꯞꯇꯥ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯌꯦꯡꯕꯤꯀꯣ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯏꯀꯥꯏꯗꯅ ꯌꯦꯡꯗꯕꯅꯦ ꯑꯩꯒꯤꯁꯦ ꯃꯣꯏꯕꯨ ꯁꯤꯗꯕ ꯍꯟꯊꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯌꯦꯡꯕꯁꯦ ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯦꯁꯤ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯃꯔꯤ ꯍꯥꯏꯕ 2+2 4 ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯣ ꯖꯣꯁꯦꯞꯅ ꯀꯨꯝꯕꯁꯦ ꯃꯗꯨꯃꯗꯤ ꯑꯩ ꯐꯖꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯈꯤ ꯑꯗꯣ ꯑꯇꯩꯗꯤ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯀꯩꯅꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯕꯦꯁ ꯇꯧꯕꯅꯤꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯣ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯕ ꯏꯁꯨ ꯐꯪꯁꯤꯜꯂꯛꯏꯅꯤ ꯑꯗꯨꯗꯤ ꯇꯧꯕꯅꯤꯗ ꯃꯁꯤ ꯃꯥꯏ ꯃꯣꯠꯅꯤ ꯃꯥꯏ ꯋꯥꯈꯜꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯈꯜ ꯃꯤ ꯃꯁꯨ ꯐꯪꯉꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯉꯥꯎꯖꯕ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨ ꯑꯩ ꯏꯁꯥꯗꯗꯤ ꯏꯀꯥꯏꯖꯕ ꯁꯨꯝ ꯐꯥꯎꯏ ꯑꯉꯥꯡ ꯑꯃꯅ ꯇꯞꯇꯥꯁꯤ ꯍꯦꯛ ꯎꯕꯒ ꯇꯞꯇꯥ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤ ꯀꯔꯤ ꯐꯥꯎꯕꯤ ꯀꯩꯁꯨ ꯐꯥꯎꯗꯦꯗ ꯑꯩ ꯃꯤꯡ ꯀꯧꯔꯛꯄꯕꯨ ꯀꯔꯤ ꯐꯥꯎꯔꯨꯅꯤ ꯑꯗ ꯃꯤꯡ ꯑꯣꯏꯅ ꯑꯩꯗꯤ ꯑꯗꯨꯝ ꯎꯈ꯭ꯔꯦ ꯑꯩ ꯑꯐꯥꯎꯕ ꯁꯤꯡꯒꯔꯅꯤ ꯌꯥꯝ ꯑꯗꯣꯝꯗ ꯆꯠꯇꯦꯗ ꯑꯩꯒꯤ ꯃꯤꯡꯅꯦꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯏꯁꯩ ꯏꯕꯒ ꯁꯛꯄꯒꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯛꯄꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ 1996ꯀꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯏꯁꯩꯁꯤ ꯁꯛꯄꯁꯦ ꯄꯥꯝꯃꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯈꯣꯟꯁꯤ ꯑꯩ ꯏꯁꯥꯅ ꯇꯥꯅꯤꯡꯉꯝꯗꯦ ꯃꯃꯥꯡꯁꯦ ꯑꯗꯨꯅꯁꯨꯅꯦ ꯑꯩꯅ ꯏꯁꯩ 30ꯗꯤ ꯍꯦꯜꯂꯦ ꯀꯦꯁꯦꯠ ꯀꯩꯅꯣꯁꯦ ꯑꯦꯜꯕꯝꯁꯦ ꯑꯩꯅ ꯄꯨꯊꯣꯛꯆꯈꯤꯕꯁꯦ ꯑꯗꯨ ꯃꯤ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗꯤ ꯌꯥꯝꯍꯥ ꯃꯅꯤꯡ ꯂꯧꯀꯟꯕꯤ ꯑꯗꯒꯤ ꯀꯃꯤꯡ ꯁꯟꯗꯦ ꯁꯥꯎꯍꯜ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯄꯨꯊꯣꯛꯆꯈꯤꯕꯅꯦ ꯃꯥꯏ ꯀꯩꯅꯣ ꯇꯧꯔꯒ ꯏꯁꯩ ꯃꯌꯦꯛꯁꯨ ꯏ ꯑꯗꯒꯤ ꯏꯁꯩ ꯀꯝꯄꯣꯖ ꯇꯧꯏ ꯑꯗꯣ 1996ꯇꯒꯤꯗꯤ ꯏꯁꯩ ꯃꯌꯦꯛ ꯏꯕꯗꯒꯤꯗꯤ ꯁꯛꯄꯔꯣꯝꯗꯅꯦꯅ ꯑꯩꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ
ꯃꯁꯤ ꯂꯥꯛꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯊꯧꯅꯥ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩ ꯍꯦꯛꯇ ꯁꯛꯅꯤꯡꯉꯦꯅ ꯁꯛꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯇꯞꯇꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯀꯌꯥ ꯁꯨꯕꯤꯕꯅꯣ? ꯑꯍꯨꯝ, ꯏꯆꯦ ꯑꯅꯤ, ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯤ ꯁꯪꯒꯤꯇꯥ ꯑꯗꯨꯒꯤ ꯃꯃꯥꯗꯣ ꯑꯩꯒꯤ ꯏꯆꯦ ꯑꯍꯟꯅꯤ, ꯏꯕꯦꯆꯧꯕꯤ. ꯑꯗꯨ ꯏꯆꯦ ꯑꯃꯅ ꯅꯝꯕꯣꯜ ꯑꯣꯡꯉꯤꯁꯤꯅ ꯃꯦ ꯑꯃ, ꯑꯗꯨꯒ ꯑꯩ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝ. ꯁꯥꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕꯗ ꯁꯥꯒꯩ ꯑꯇꯣꯞꯄꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗ ꯇꯞꯇꯥꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤ? ꯑꯗꯨꯗꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯂꯥꯛꯄꯁꯤꯅꯅꯤ ꯃꯅꯤꯄꯨꯔꯅ ꯑꯃꯒ ꯌꯨꯅꯤꯇꯤ ꯂꯩꯇ꯭ꯔꯤꯕ, ꯑꯃꯒ ꯄꯨꯟꯁꯤꯟꯅꯕ ꯋꯥꯔꯤꯕꯁꯤ. ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯂꯧꯄ꯭ꯔꯥꯛꯀꯨꯝꯕ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯌꯥꯎꯗ꯭ꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯕ, ꯑꯩꯈꯣꯏ ꯈꯛꯇ ꯍꯤꯡꯍꯧꯒꯦ, ꯑꯩꯈꯣꯏ ꯈꯛꯇꯅ ꯈꯟꯅꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯗꯦ. ꯑꯇꯣꯞꯄ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯕꯥꯇꯣꯟ ꯇꯧꯔꯒ ꯆꯥꯛꯂꯦꯟꯗꯨꯗ ꯆꯥꯃꯤꯟꯅꯔꯕꯗꯤ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯃꯁꯨ ꯌꯥꯔꯦ. ꯑꯗꯒꯤ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯁꯣꯝꯗ ꯑꯍꯜ ꯂꯃꯟ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯍꯜ ꯂꯃꯟ ꯇꯧ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯃꯤ ꯑꯃꯅꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯇꯧꯕꯗꯨꯗꯤ ꯑꯗꯨꯝ ꯀꯥꯟꯅꯩ. ꯑꯗꯨꯗꯤ ꯂꯣꯟꯅ ꯃꯈꯣꯏ ꯈꯛꯇꯪ ꯇꯧꯕꯗꯨꯗꯤ ꯃꯈꯣꯏ ꯈꯛꯇꯒꯤ ꯋꯥ ꯇꯥꯅꯕꯅꯤ. ꯑꯗꯨ ꯃꯣꯏ ꯈꯛꯇꯪ ꯍꯤꯡꯍꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯁꯤꯂꯥꯏꯁ꯭ꯔꯝ ꯅꯪꯅ ꯄꯨꯂꯞ ꯆꯦꯟꯈ꯭ꯔꯕꯁꯨ ꯄ꯭ꯔꯂꯣꯏ ꯂꯥꯛꯄꯗ ꯑꯗꯩ ꯂꯧꯀ꯭ꯔꯥꯛꯀꯨꯝ ꯁꯤꯡꯇꯥꯁꯨ ꯃꯥꯗꯤ ꯂꯧꯀ꯭ꯔꯥꯛꯀꯨꯝꯅꯦꯅ ꯀꯥꯎꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯤ. ꯑꯗꯨꯗꯤ ꯄꯨꯟꯁꯤꯟꯅꯁꯦ ꯋꯥꯔꯤ ꯁꯥꯕ ꯇꯥꯔꯗꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯑꯄꯣꯛꯄ ꯈꯨꯔꯨꯝꯖꯔꯕ ꯑꯣꯏꯖꯔꯕꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯦꯛ ꯅꯪꯅ ꯌꯨꯝꯊꯪꯅꯔꯤꯕ ꯁꯥꯒꯩ ꯑꯍꯜꯗꯁꯨ ꯑꯍꯜ ꯑꯃꯅꯤꯗꯁꯨ ꯕꯥꯇꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯔꯕꯗꯤ ꯈꯨꯔꯝꯍꯜꯂꯨ ꯍꯥꯏꯕꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯀꯨꯝꯕ ꯎꯠꯂꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗꯣ ꯍꯦꯟꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕ ꯂꯩ. ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯗꯨꯗꯩ ꯑꯗꯨꯝꯁꯨ ꯂꯥꯛꯏ. ꯇꯣꯉꯥꯟꯕ ꯑꯩ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏ ꯈꯟꯕꯗꯨꯗꯤ ꯑꯗꯨꯝꯕꯩꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯅ ꯇꯣꯉꯥꯟꯅ ꯂꯥꯛꯏꯕ, ꯀꯨꯀꯤꯅ ꯇꯣꯉꯥꯟꯅ ꯂꯥꯛꯏꯁꯦ, ꯑꯗꯨ ꯃꯤꯇꯩꯁꯨ ꯇꯣꯉꯥꯟꯅ ꯂꯥꯛꯏ. ꯄꯨꯟꯁꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ. ꯄꯨꯟꯁꯤꯟꯅꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟꯅ ꯇꯥꯕꯤ ꯀꯅꯥꯝꯇ ꯌꯥꯎꯍꯟꯗꯕꯤꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯂꯩꯕ ꯌꯥꯗꯦ. ꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ. ꯑꯩ ꯃꯗꯨꯗ ꯁꯤꯅ ꯑꯩꯒꯤ ꯄꯥꯝꯖꯕꯗꯨꯅꯤ. ꯂꯥꯟꯕ ꯆꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯁꯣꯝꯗ ꯂꯦꯞꯄꯤꯕꯗꯨꯅꯤ, ꯑꯩ ꯅꯠꯇꯦ. ꯇꯞꯇꯥꯁꯤ ꯑꯇꯣꯞꯄꯅꯒ ꯁꯨꯔ ꯄꯥꯜꯂꯒ ꯄꯨꯔꯛꯄ ꯏꯁꯩꯁꯤ ꯁꯛꯄꯤꯗꯦꯅ ꯇꯥꯖꯩ. ꯑꯗꯣ ꯐꯖꯕ ꯁꯨꯔꯗꯒ ꯄꯥꯜꯂꯛꯄ ꯏꯁꯩ ꯑꯣꯏꯇꯥꯔꯒꯗꯤ ꯁꯛꯄꯤꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ? ꯑꯩ ꯃꯗꯨꯗꯤ ꯁꯛꯅꯤꯡꯕꯅꯤ. ꯑꯩ ꯁꯛꯅꯤꯡꯕꯗꯨ ꯁꯛꯄꯁꯤ ꯀꯤꯕ ꯍꯥꯏꯇꯥꯔꯦ. ꯃꯤꯅ ꯐꯖꯕ ꯁꯨꯔ ꯑꯃꯈꯛ ꯄꯥꯜꯂꯒꯗꯤ ꯑꯩꯉꯣꯟꯗ ꯈꯠꯄꯤꯔꯛꯑꯣꯏ. ꯐꯖꯕ ꯁꯨꯔꯗꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯂꯧꯍꯧꯅꯤ. ꯑꯗꯨꯝ ꯐꯖꯔꯦꯅ ꯈꯟꯕ ꯄꯤꯔꯛꯄꯗꯨꯁꯨ ꯁꯨꯔꯗꯣ ꯍꯨꯔꯥꯟꯕ ꯑꯣꯏ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯆꯣꯡꯈꯣꯠꯕ ꯑꯩꯅ ꯈꯔ ꯏꯟꯇꯔꯦꯁ ꯂꯩꯅ ꯁꯛꯇꯕꯅꯤ. ꯑꯗꯨ ꯏꯁꯥꯅ ꯀꯝꯄꯣꯖ ꯇꯧꯕꯁꯤꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯗ. ꯃꯗꯨꯗꯤ ꯍꯨꯔꯥꯟꯗ꯭ꯔꯦꯅ ꯏꯁꯥꯅ ꯈꯪꯖꯩ. ꯑꯗꯣ ꯃꯤꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯁꯛꯄꯗꯤ ꯌꯥꯕꯖꯥꯠꯅꯤ. ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯇꯥꯝꯂꯕ ꯂꯝꯗꯝ ꯃꯗꯨꯗ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯉꯥꯏꯍꯧꯕꯤ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯅꯧ ꯔꯥꯃꯥꯅꯟꯗ ꯑꯩꯈꯣꯏꯒꯤ ꯁꯔꯪꯗ ꯃꯅꯤꯡꯗꯣꯡꯗꯒꯤ ꯃꯗꯨꯃꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯃꯗꯨꯗꯤ ꯍꯨꯔꯥꯟꯗ꯭ꯔꯕꯅꯦꯅ ꯈꯪꯕꯒꯤ ꯑꯩꯅ ꯑꯗꯨꯃ ꯈꯛꯇꯪꯗꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯁꯛꯈꯤ ꯁꯦꯔꯤꯁꯇ. ꯇꯞꯇꯥꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ CM ꯑꯣꯏꯕꯤꯔꯒꯗꯤ ꯀꯝꯗꯧꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯄꯨꯕꯤꯔꯛꯀꯅꯤ? ꯑꯩꯅ ꯁ꯭ꯇꯦꯠꯁꯤꯒꯤ CM ꯑꯣꯏꯔꯕꯗꯤ ꯐꯖꯔꯦ. ꯇꯧꯈꯥꯏꯅ ꯇꯥꯒꯦ ꯀꯥꯏꯅ ꯃꯪꯁꯤꯁꯨ ꯁꯨꯡꯃꯪ ꯃꯪꯗ꯭ꯔꯁꯨ ꯌꯥꯅꯤ. ꯃꯗꯨꯒ ꯑꯩ ꯑꯍꯥꯟꯕ ꯂꯥꯞꯈꯠꯀꯗꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯁꯦ ꯗꯦꯕꯂꯞꯃꯦꯟꯒꯤ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ. ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ. ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ. ꯐꯥꯔꯁꯇ ꯑꯩꯅ ꯄꯥꯏꯈꯠꯀꯗꯕꯗꯤ ꯏꯔꯤꯒꯦꯁꯟꯁꯤꯃ ꯐꯖꯅ ꯍꯦꯛꯇ ꯐꯍꯜꯂꯅꯤ. ꯍꯦꯛꯇ ꯑꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯌꯥꯕ ꯏꯔꯤꯒꯦꯁꯟ. ꯑꯗꯨ ꯁꯤꯟꯃꯤꯁꯤꯡꯕꯨ ꯂꯧꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤꯗ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯈꯣꯡꯊꯥꯡꯁꯤꯗ ꯑꯩꯗꯤ ꯃꯁꯤꯗ ꯑꯣꯏꯅ ꯄꯥꯏꯈꯠꯀꯅꯤ. ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯗꯤꯐꯤꯁꯤꯠꯁꯦ 1,50,000 ꯃꯦꯇ꯭ꯔꯤꯛ ꯇꯟꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯑꯌꯦꯟꯁꯤꯡ ꯑꯣꯏꯅ ꯄꯨꯔꯒ ꯁꯤꯖꯤꯟꯅꯔꯤꯅꯦ. ꯃꯗꯨꯗꯤ ꯃꯁꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯄꯨꯔꯣꯏꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯍꯥꯟꯅ ꯑꯩ ꯑꯍꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯑꯩꯗꯤ ꯃꯗꯨ ꯑꯣꯏꯒꯗꯕ ꯃꯔꯝꯅ ꯑꯗꯒꯤ ꯑꯃꯁꯨꯡ ꯑꯍꯦꯟꯕ ꯄꯨꯊꯣꯛꯀꯦꯅ ꯈꯟꯒꯗꯕ ꯃꯔꯝꯅ ꯑꯩꯒꯤꯗꯤ
चाबगी कोई पुक थना चाबा मिंगोदगी निपान तार निपान बु तांगद्रबदि निंग तंब तानबगी वहान थोक्सु लेरे अरे मिंगोदगी नीरगा सारगा निंग तंब तान लसिदि मदि वहान थोक्सु लेते फंगाइसु ओइदे मदमदि सेंटरना हौजिक पीबा कोई 7 पे ओरो सीलिबा दगी कोई सेंट्रल गवर्नमेंट थबक तौरिबो मयाम से थबक थदर खरदी थदर चरसु अखोइ न हुजिक ले हुजिक हारिबा कोइ सुबो नो मगन बसिगी अखोइ लाइबा अखोइ लाक्सु ओइतारदी तनिंग थदसनु हा अदुना आई हन बदि सेम कनि मु ओइतारदी ओइबदि ओरोइ को आई खनगदबदि अखोइ इरिगेशन हाना फनगनि अदुगा कोइ चाथोक लैनबा अखोइ होन हलग निपान तांगदन मसे होना बसिना आई हन ओइ पाइकत तोर सेम ओरदि अदु ओइरोइदमनि न खंगसे ngamo oi da tapta gi sa sing di sinongmai da khongda haning gi apamba lebi da bro tang pa mai pam de bi maram de hauye gi sit liba akoi isai gi nung sit se si u ro kan ni da adu isa ahan ji di asalai tamoi na tha ra gitar khong la ko ro pai le mun da na masi di phare dum phare na mana ku den si mana keyboard guitars adu oi da man ma kuji lady adu wa ai di madu di ai di ate sha si ai madu gi sai no ma ai apam leite ai main objective education ne adu ga green revolution na sai na education ga mari leire education plus green revolution na ai main object oi tapta si seisak pam oiram draga di kari oi biramni ma te sa di he madu khaya phari tha se debu maram di ai si tapta la tri matam da ai si kar kar sa pala ngor ga ai si matak se ka khal tapta kar la ko dai dai ju ni kan lucifer si kan go ro gan ka pu yaw bi lucifer si pam je wo lucifer kana no bible la yaw wa phat ta saitan mana sanbi de mi do kayam jugo sar do abam sini kala di khalak wa khal no sai na taiwan gumba russia gumba france gumba oja akoi mangkhon mani mongsa bagi akoi dai to par ga phajeri ba mi gi tawnari ba akoi sada lon sa to oi tar de asu lucifer ka su mo wala moi koi manipur le ba amaga i sup na de bising si do oi na su khal no bagi ni dai lucifer ken yo di phajagara ba koi ge mor khaba turien gi sing sen da isi da lu ra ba ai ge minen bottle gi sing do tha tha ba tan mi ai su mo ni hen chan na mo ni ba thok thi ka si yan chan la ku kum than ni adu gi ni da lucifer dai ni do gi na te gi na te tapta gi fencing da pai kitang thangbi tapta fencing sidi ai yamna ai makhoi bu thagat sei mamam tapta na sai bi sei ate ai gi sur natraga ai gi khonjel da da te ko tapta ge make to the nei na bi gi dam thol li ba makhoi sing si sum ma jil lai da bo da issue da akoi imalai ba ge khan ma to oina sum u dro ai da makhoi asum ma tan lai ko matam ro da di selai ba si siam bo ro akoi ba rai tu ti wala sing si akoi aran ma khong thang ne hai bi tha jaba leite maram di issue de lo lup pai issue de lo lup pai ba te akoi sai sing de ba mix da su de pen de pam de na akoi manipur akoi sarkar si oi ba kan si da mo su pam bi ni si da di senga de ko ihou chang chile khong jang si mo su tang khai me na yom ba mo su adu what ai madu su ai thaga se ai ihou mak sangchen bi khong jang mak yo bang jadra ba su ai makoi adu ayak su artist am oi makoi di part ma sam ai su share tau jiri ni ai han ta ka pothok se ai 81 the board pillar number 81 tapta se film ga kumtar di kari role da oina kumbini kumtar di ba kumtar di isai sakwa mo na jab di kari role kari sa pok de ge tapta gi sakki bi sei sing marak ta gi kwai gi pam bi sei matang hai bi ma do di khang de wo ai loi pam ni no loi pam ni na khal ga sakki bi sei do kar mo no khan mo do ai khar wai khan bam su khang de a lei bam su thok ti pam ni sakki ga tani loi pa tapta gi sei mek sing si kamaina ibi bino tu hangbi ni ba som dai su adum tawi adum cover da gi so ya ma tawi en khal le ma ga thau do wa thok mayam si di
ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯀꯥꯒꯖꯗꯒꯤ ꯑꯗꯨꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯍꯥꯏꯁꯦ ꯌꯥꯝꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯗꯒꯤ ꯇꯧꯖꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯑꯩ ꯑꯄꯥ ꯑꯁꯥꯗꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨ ꯃꯣꯗꯤꯐꯥꯏ ꯇꯧꯕꯩꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩ ꯏꯁꯥꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯗꯅ ꯍꯩꯁꯤꯡꯅ ꯈꯪꯅ ꯇꯧꯕ ꯅꯠꯇꯦꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ ꯂꯪꯕ ꯉꯥꯛꯇꯅꯤꯗ ꯁꯨꯔꯒ ꯏꯁꯩ ꯃꯌꯦꯛꯀꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯤ? ꯁꯨꯔꯅ ꯌꯥꯝ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯋꯤ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯌꯦꯛꯁꯤꯁꯨ ꯑꯩꯈꯣꯏ ꯂꯨꯝꯅ ꯂꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯁꯨꯔꯕꯨ ꯐꯖꯔꯕꯗꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯄꯪꯇꯥꯁꯨ ꯃꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨ ꯁꯨꯔ ꯐꯖꯔꯤꯕꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯅꯅꯕ ꯃꯌꯦꯛ ꯐꯖꯕꯗꯣ ꯑꯃꯨꯛ ꯏꯟꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗꯤ ꯃꯌꯦꯛꯇꯣ ꯑꯗꯨꯝ ꯏꯁꯩꯗꯣ ꯍꯤꯡꯉꯒ ꯂꯩꯕꯗꯨꯒꯤ ꯃꯔꯝꯅ ꯁꯨꯔꯗ ꯑꯣꯏꯅ ꯍꯦꯟꯅ ꯂꯧꯋꯤ ꯑꯩꯒꯤꯗꯤ ꯁꯨꯔ ꯃꯄꯨꯡ ꯇꯞꯇꯥꯒꯤ ꯑꯄꯣꯛꯄ ꯂꯣꯏꯅꯅ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯄꯥꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 4-5 ꯐꯥꯈ꯭ꯔꯦ ꯂꯧꯀ꯭ꯔꯥꯛꯄꯝ ꯕꯤꯖꯣꯏ ꯀꯧꯋꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯂꯧꯀ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯀꯧꯋꯦ ꯃꯍꯥꯛ ꯆꯍꯤ 100 ꯁꯨꯒꯗꯧꯔꯛꯑꯦ ꯆꯍꯤ 93-94 ꯁꯨꯔꯦ ꯃꯍꯥꯛꯇꯤ ꯍꯤꯡꯂꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯍꯤꯡꯂꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯗꯦꯕꯤꯗꯤ ꯍꯤꯡꯂꯤ꯫ ꯇꯞꯇꯥꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩꯗꯤ ꯁꯛꯄꯤꯗꯕ꯭ꯔꯥ? ꯂꯣꯏꯅꯅ ꯇꯞꯇꯥꯅ ꯍꯦꯛ ꯄꯟꯕꯤꯕ ꯍꯤꯡꯉꯣ ꯍꯤꯡꯉꯣ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯅꯤ? ꯑꯩꯁꯨ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡꯁꯦ ꯑꯩ ꯌꯥꯝ ꯁꯛꯑꯝꯃꯤ ꯑꯩꯒꯤ ꯏꯁꯩꯒꯤ ꯃꯈꯜꯗ ꯑꯩ ꯏꯁꯩ ꯁꯦꯔꯤꯁ ꯍꯥꯏꯕ ꯑꯃ ꯁꯦꯔꯤꯁꯅꯤ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯩꯅ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯚꯣꯂꯨꯝ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛ ꯏꯁꯨꯒꯤ ꯑꯣꯏꯕꯁꯤꯅ ꯑꯁꯤꯃ ꯁꯛꯑꯦ ꯖꯤꯕꯤ ꯍꯥꯏꯕꯁꯤꯅ ꯒ꯭ꯔꯨꯞ ꯚꯣꯂꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯂꯥꯀꯥꯔ ꯄꯨꯊꯣꯛꯄꯒꯤꯁꯤꯃ ꯁꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯄ꯭ꯔꯨꯛꯁ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯅꯤꯡꯒꯤ ꯏꯁꯩꯒꯤ ꯑꯣꯏꯅ ꯁꯛꯑꯦ ꯁꯨꯝꯕꯁꯦ ꯃꯈꯜꯁꯦ ꯑꯩꯁꯦ ꯃꯈꯜ 4-5 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯅꯦ ꯑꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩꯁꯤꯁꯨ ꯑꯗꯨꯝ ꯁꯛꯑꯦ ꯑꯗꯨꯝ ꯑꯗꯣ ꯂꯨꯔꯤꯕꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩꯁꯦ ꯑꯩꯅ ꯁꯛꯂꯛꯇꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯦ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤꯕꯨ ꯑꯣꯏꯔꯣ ꯕꯣꯔꯗ ꯄꯤꯂꯔꯒꯤ ILPꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ MUꯒꯤ ꯑꯗꯒꯤ 7Pꯒꯤ ꯑꯗꯒꯤ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯒꯤ ILPꯒꯤꯁꯤꯕꯨ ꯑꯣꯏꯕ ꯁꯤꯒꯨꯝꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯒꯤ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯔꯗ ꯑꯩꯈꯣꯏ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩꯁꯤ ꯁꯛꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯇꯕꯗꯨꯅꯤꯗ ꯑꯇꯩꯗ ꯁꯛꯅꯔꯤꯕ ꯑꯩꯁꯨ ꯄꯥꯎ ꯇꯥꯖꯩ ꯔꯣꯃꯥꯟꯇꯤꯛ ꯏꯁꯩ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯑꯋꯥꯔꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯦꯛ ꯍꯥꯏꯕꯤ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯃꯗꯨꯁꯨ ꯑꯗꯨꯒꯤꯗꯃꯛꯇꯅ ꯑꯩꯅ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩ ꯁꯛꯏ ꯑꯗꯨ ꯇꯞꯇꯥ ꯍꯥꯏꯅ ꯂꯥꯛꯄꯗꯒꯤꯗꯤ ꯋꯥꯔꯕ ꯊꯃꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯗꯨ ꯅꯠꯇꯦ ꯄꯣꯊꯥꯔꯤꯕ ꯅꯪꯗꯣ ꯍꯧꯒꯠꯂꯣ ꯂꯩꯕꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯁꯦ ꯃꯩ ꯍꯧꯔꯦ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯦꯡꯉꯣ ꯇꯧꯗꯨꯅ ꯂꯩꯔꯒꯅꯨ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯑꯩ ꯍꯧꯗꯣꯛꯄꯒꯤ ꯏꯁꯩꯅꯤ ꯑꯩꯒꯤꯁꯤꯗꯤ ꯑꯗꯣ ꯍꯦꯡꯉꯣ ꯍꯦꯛ ꯁꯤꯖꯤꯟꯅꯕꯁꯤꯒ ꯍꯧꯖꯤꯛꯀꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯇꯪꯗꯤ ꯑꯩ ꯁꯤ ꯊꯝꯖꯒꯦ ꯇ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯇ꯭ꯔꯣꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤ ꯃꯁꯤꯗꯩꯗ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯅ ꯂꯥꯟꯗꯥꯔꯛꯄꯁꯤꯗ ꯍꯦꯂꯦꯟꯒꯤ ꯃꯁꯨꯡ ꯂꯥꯡꯒꯤꯗꯃꯛꯇ ꯇ꯭ꯔꯣꯏ ꯃꯥꯡꯉꯦ ꯍꯥꯏꯌꯦ ꯇ꯭ꯔꯣꯏꯁꯤꯒꯤ ꯅꯨꯄꯥꯗꯣ ꯄꯦꯔꯤꯁ ꯑꯗꯒꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯚꯤꯛꯇꯔꯁꯦ ꯃꯥꯒꯤ ꯃꯄꯥ ꯃꯣꯏ ꯃꯁꯦ ꯂꯥꯟ ꯊꯦꯡꯅꯔꯤ ꯈꯠꯅꯔꯤ ꯌꯥꯟꯅꯔꯤ ꯀꯥꯏꯁꯤ ꯃꯁꯤꯒꯤ ꯍꯦꯂꯦꯟꯒꯤ ꯅꯨꯄꯥ ꯄꯦꯔꯤꯁꯁꯤꯗ ꯁꯨꯡꯈꯟ ꯈꯟꯗꯕꯤ ꯍꯦꯂꯦꯟꯁꯤꯒꯤ ꯃꯅꯥꯛꯁꯦ ꯆꯣꯔꯣ ꯅꯩꯁꯟꯅ ꯁꯜꯂꯩ ꯇꯥꯗꯅ ꯑꯗꯨꯝ ꯀꯦꯊꯅꯗꯅ ꯑꯗꯨꯝ ꯂꯩꯕꯗꯨꯅꯤꯗ ꯑꯗꯨ ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯇ꯭ꯔꯣꯏ ꯁꯍꯔꯁꯨ ꯇꯥꯡꯒꯣꯏ ꯇꯥꯔꯝꯃꯦ ꯃꯥꯒꯤ ꯃꯄꯥꯁꯨ ꯁꯤꯔꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯝꯁꯨ ꯁꯤꯔꯝꯃꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯃꯟꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯇꯩꯃ ꯑꯃ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯄꯨꯔꯛ ꯑꯗꯨꯒ ꯍꯦꯂꯦꯟ ꯄꯨꯔꯒ ꯁꯨꯔꯨꯡ ꯑꯃꯗ ꯐꯥꯎꯔꯒ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯆꯦꯜꯂꯁꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯉꯣꯏ ꯑꯩꯈꯣꯏꯗꯤ ꯃꯤꯗꯤ ꯆꯦꯟꯐꯝ ꯂꯩꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯗꯤ ꯑꯃꯗ ꯆꯦꯜꯂꯨꯏ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯈꯣꯡꯗꯨꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯂꯩꯁꯤꯅ ꯂꯦꯛꯑꯒ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯤ ꯄꯥꯝꯗꯕꯒꯤꯗꯃꯛꯇꯅꯤ ꯇꯞꯇꯥꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩꯗ ꯑꯗꯨ ꯍꯥꯟꯅ ꯈꯣꯏꯗꯥꯅ ꯁꯛꯆꯗ꯭ꯔꯤꯕꯁꯦ ꯇꯞꯇꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯁꯤꯡꯒꯔꯁꯤꯡꯁꯤ ꯀꯃꯥꯏ ꯎꯕꯤ? ꯑꯩ
ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯄꯨ ꯇꯞ ꯇꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒꯤ ꯄꯂꯥꯏ ꯒꯨꯔꯨ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯂꯣꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯂꯧꯀꯥꯛꯀꯨꯝ ꯖꯌꯟꯇ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤ ꯇꯞꯇꯥ ꯀꯧꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯆꯠꯂꯤꯕ ꯃꯤꯡꯗꯨꯗꯤ ꯑꯗꯨ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯑꯩꯒꯤꯗꯤ ꯂꯧꯀꯥꯛꯀꯨꯝ ꯖꯌꯟꯇ ꯀꯧꯏ ꯑꯩꯒꯤ ꯂꯩꯐꯝꯕꯨꯗꯤ ꯃꯣꯏꯔꯥꯡ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 3 ꯋꯥꯠꯂꯤꯉꯩꯗ ꯂꯩꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯅꯔꯥꯟ ꯁꯦꯅꯥ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ ꯑꯩꯒꯤꯗꯤ